Mayambu happy Sabbath. Ngasi aikoi Sabbath school lesson 4. Lesson mari subni. Masigi sida aikoi gi lesson title asina prayer power interceding for others haina hai. Haizabagi pangal. Amana mi amagi damakta haizabiba haina hai. Aikoi gi lesson gi title asina. Ngasi gi Sabbath school lesson haunanaba aikoi ishol wanana aktang Tangjasi haijasi sargar amasung prithibi pumnamak sembiba aikhoigi ipai iswar yamna thagatjare nahakna Sabbath phajakhaba matam aikhoi ngonda pina bikhre online ministry asida hauze aikhoi Sabbath school nairakadaba matam asida nahaki thawai asengbana yawbiyu nangi maramda hena khanghanbiyu nangna tambi tapibdo aikhoina lawsillaga inba ngamnanaba amasung masigi online ministry asida saruk yagadaba pumnamak asida nahakna bor pina biyu hawbadigi loidri phawba nahakna lamjing biyu haina solbana naina Prabhu Yesu Krista ming sondana nizari sagartana lokhatpiyu amen ngasi aikhoigi lesson gi matung inna prayer power haizabagi pangal masi haizabagi pangal gi matang asida aikhoina neira kadobu matam asida afaba bible text ki text oina aikhoigi damakta hangdoktuna leye James chapter 5 verse 16 asida kari iduna leibra aikhoi mayam aikhoi gi lesson do hangdorga paminase anaba phahananaba nakhoina amaga amagi lanjabado nakhoi singna phongdok nao nakhoi singda phongdok nao aduga amaga amagi damakta haizabiyu dharma chenba migi nonjabadi Thabak tauba yamna kalli haina haine English ke sira confess your trespasses one to another haina haine amaga amma na lan na bibdo no khoi narakta phongdok na o haina haine aduga amaga amagi damakta partna tawbiu na khoi gi anaba mayam pha hanaba dharma chenbagi partna ase pangal yam lei haina asida phongdok tuna leire aikhoina bible da sum yengba matamda Acts chapter 4 verse 31 asde yengma matamda singlup gi losing basing asina ahan basinglup early church sing gi losing basinga Jesu Krista gi sibop sing makhoina upper rooms da partna tawrga leirami makhoi gi damak khakta natrene makhoina aphawa pau sandok ngai makhoi gi thamoi nung asida makhoina wazabiraga madugi burden madugi potlum du leirga ishwar monda changjarakpa matamda ishwargi paujel sandokna na bahaina makhoina nijarakpa matamda amaga chamthoknarga leiba matamda maduda kari tawkhibage aikhoi mayamna khangi thawai asengmana makhoi monda yaurami yahuraba sulakami haina haine madugi matung asida thawai asengmana loina bi khar matung asida makhoina akiba leitaduna makhoina thokna phana makhoina ishwar yo pause sandok amki masise makhoi gi mathandagi pangal natte haizabagi pangal nani ngasi aikoi gi lesson haizabagi pangal mi amagi da makta haizabiba haina haibido interceding for others masigi haizaba sing asida pangal leye habdo aikoi ngonda ngasi tapiduna leye aduna nang aikoi ishwar ngonda budi gyan losing phangnanaba mi singi damakta aikhoina tambi takpinanaba ishwar khangda mi singbu magi maram khanghananaba nang aikhoi ngonda gyan pinanaba mi singbu sargar leibakta yohananaba nang aikhoi ngonda gyan pinaba aikhoi ishwara nija phamthoi James chapter 1:5 masigi maram naduda haibni budi gyan losing wat pasa aingonda nijo haina ishwara haikibudo madumaina tawduna aikhoina nijaba mase pangal yamna leye haibse masidigi aikhoina khange hojikti aikhoi mathang asumaina chathase taibang pal pumnamak ki laknaba natraga taibang pal pumnamak asida yana daba akanba yana daba ama leye haina haine masise taibang pal pumnamak asida leibse karigi maram nara hariga sargarda lanjau akanba ama thokle haina hai Revelation chapter 12 verse 7 to 9 asida yengma matam asida akan ba lanjau ama thokre haina haine aikhoina bible phaktoraga
revelation phongdok piba chapter 32 gi taret tagi mapan phau aduda akhoi na yengmina se aduda kari iduna leibra aina asmaina pathoge aduga sargarda lanjau achauba thokre Michael amasung mahaki dut singna Satan amasung magi dut dragon magi dut sing mayamga makoina lanjau sokna re adubu diabona amagi magi dut singdi ishorgi mamangda mayuk na bangamdre masigi maramna makoibu prithvi asida lang thakre haina haine sargada le mi singdi harau khro nakoibu yetliba makhoi adubudi lang thakre adubu leibak thi khre dago prithvi se haina haine makha sing sida koina yengma matam asida masigi maramna prithvi asida lang thakrabagi maramna Satan masigi prithvi sida lakrabagi maramna aikhoi gi damakadi lanjau ase hauzik su leidun leiri akan ba yeknaba akan ba yanadaba laknaba haibse asmaina leidun leire aikhoi gi damakta masmaina tawbagi maramna nang aikhoi masigi akan ba yanadaba matam marak asida nang aikhoi sok yaubagi maramna aikhoi na sok na phamthoe masigi lanjau asida aikhoi karigi damakta partna natraga aikhoi na karigi damakta haizaba ishwamada nonjaduna leibase karigi damakta darkar leibagira kari darkar leibagira why do we need to pray karigi damakta aikhoi na haizabase karigi damakta ra aikhoi na yeng asmaina lesson yeng ma matam asida aikhoi na su urene Satan di aikhoi gi damakta di yam kan khredo Satan di aikhoi na mayok na bangam loido miyoi ba aikhoi gi pangal na di papi amana adup kan khraba Satan adup haising khraba Satan sargadut mayam sing phawba mahakna namthak tawkhiba madugi Satan gi mayok ta aikhoi na leppa ngamroi madugi maramna aikhoi haizaba ishoda haizaba ishoda nonjadun leibase darkar tabni masi yaudadi aikhoi ka isto nomor masigi mathakta Ephesians chapter 6 verse 12 ni kri haibra aikhoi na soknariba lan ase masigi matang isda ibiduna leye Ephesians chapter 6 verse 12 asida smaina haye maramdi aikhoi gi laknaba ase satong amasung idanatte haina haine satong amasung idanatte aikhoi na laknaribase adubu mapu singi khutkan pangan singi amamba sigi angamba pangan sing aduga sargargi maphamda phattabagi thawai oiba singi mathakta aikhoi laknaribani haina haine masigi maramna ishorgi pangal aikhoi darkar tai ishorgi pangal pibina naba aikhoi haizaba tai ishorda masigi maramna aikhoi gi prayer aikhoi haizaba se aikhoi tangai phadabni ishor monda aikhoi haizagadobni question amuka so hangse ishorna aikhoi bu magi pangal na ngak senbi base aikhoi na haizaba matamdana haizadaba matamdagi henda mahakna aikhoi bu ngak senbiri se karigino ishorna aikhoi bu magi pangal na ngak senbi base haizaba matamdana haizadaba matamdagi helli haina hai masi karigira masigi answer khumdringeida asmaina khara background oina chatlakse aikhoi ishorna miyoiba aikhoi bu sema matamasda nang aikhoi gi damakta power of choice pibine masigi power of choice apha phatta khanba ngamba pangal adu aikhoi gona pibikhraba ishorna ning tamba madugi maramna ishorna mi kana amata busu nampu tawde aduna nangi conscience nangna khalliba aina khalliba ado ishorna yamna ikai khumnai aikhoi gi damakta freedom of choice pibiki base aduna masigi freedom of choice e ishorna kaido ngai da su manipulate tawroi kaido ngai da su ishorna magi khushi khushi tawroi aduna he doesn't intervene if we don't allow him aikhoi gi punsi asida
ꯑꯩꯈꯣꯏꯅ ꯏꯁꯣꯔꯉꯣꯟꯗ ꯍꯥꯏꯖꯔꯒ ꯉꯥꯛ ꯁꯦꯟꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯈꯨꯁꯤ ꯇꯧꯔꯔꯣꯏ ꯏꯁꯣꯔꯅ ꯅꯪꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯒꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ in a special wayꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯏꯁꯣꯔꯅ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗꯅ ꯍꯥꯏꯖꯗꯕ ꯃꯇꯝꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯁꯦ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯗꯨ ꯊꯥꯗꯣꯔꯛꯏ ꯍꯥꯏꯅ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟꯅ ꯐꯖꯅ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯝ ꯄꯥꯊꯣꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟꯗ ꯍꯥꯏꯕꯁꯦ ꯑꯁꯤꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏꯌꯦ but he can do more in behalf our prayers unleash the mighty power of God 하이나 하이네 our prayer unleash the mighty power of God ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯑꯀꯟꯕ ꯄꯥꯡꯒꯜ ꯑꯗꯨ ꯊꯥꯗꯣꯔꯛꯏ ꯍꯥꯏꯅ ꯍꯥꯏꯅꯦ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯅꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯁꯤꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏꯌꯦ but he can do more in behalf of others when we pray for them than if we did not 하이나 하이네 ꯑꯩꯈꯣꯏꯅ ꯍꯥꯏꯖꯗꯕ ꯃꯇꯝꯗꯒꯤꯗꯤ ꯍꯥꯏꯖꯕ ꯃꯇꯝꯗꯅ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗꯅ ꯏꯁꯣꯔꯅ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯃꯍꯥꯛꯅ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯃꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯇꯠꯇꯅ ꯂꯩꯒꯗꯧꯕꯅꯤ ꯀꯔꯤꯒꯤ ꯃꯔꯝꯅꯔ ꯍꯥꯏꯔꯒ ꯑꯀꯟꯕ ꯂꯥꯟꯖꯥꯎꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯂꯦꯞꯄ ꯉꯝꯗꯦ ꯑꯩꯈꯣꯏ ꯑꯃꯒ ꯊꯧꯒꯠꯃꯤꯟꯅꯒꯗꯧꯕꯅꯤ intercessory prayer ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯕ ꯃꯁꯦ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ intercessory prayer ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯤꯕꯁꯦ ꯏꯁꯣꯔꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯤ ꯑꯃꯒꯤꯗꯃꯛꯇ blessing ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯕꯣꯔ ꯑꯣꯏꯅ channel of blessing ꯅꯪ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯅꯪ ꯑꯩꯈꯣꯏꯕꯨꯁꯨ ꯁꯤꯖꯤꯟꯅꯕꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯕꯣꯔ ꯑꯣꯏꯕꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯤꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥꯁꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯇꯥꯕꯤꯌꯦ cosmic struggle ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯁꯦ ꯑꯀꯟꯕ ꯂꯥꯟꯖꯥꯎ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯒ intercessory prayer ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯇꯧꯔꯒ ꯑꯃꯒ ꯊꯧꯒꯠꯅꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝ ꯑꯁꯤꯗ प्रभु यीशु ख्रिस्तागी मतौ अखोई तमनिंगाई दरकार ताए प्रभु यीशु ख्रिस्ताना महाक्ना करिसु तौखिब्रा हाइजबा मतमदा मपा ईश्वर मुंदा हाइजबा मतमदा महाक्ना मफम मरांग खंगदुना पंगहाय हाइदेने महाक्ना करि तौब्रा मी अमगिदमक्ता फजना मदुगिदमक्ता हाइजै सिंगलुपगिदमक्ता महाक्की सिबोकगिदमक्ता मरम लेना महाक्ना मपा ईश्वर मुंदा महाक्ना हाइजनोनजबीने अखोइना लुक चैप्टर 3 verse 21 दे येंगबा मतम असिदा अखोइना जिसु ख्रिस्ताना हाइजगल लेबदो अखोइना उइने महाक्ना इरुप लोइबा मतुंग असिदा महाक्ना हाइजरमी हाइना हाइने मतम अदु सरगर हांगदो हाइना हाइए असिखत नते अखोइना लुक चैप्टर 5:16 लुक चैप्टर 9:18 तंकक तुंगान बा असुमाइना ईश्वरना हाइजखिबदो असुमना थोकलकरे इबुंगो मथंता हाइजरिङैदा सिबोकसिंग इबुंगोगा लोइनरमी अदुदा इबुंगो ना मखोइदा हंगी मयाम सिंगना आइबु कनाने हाइना हाइबगे हाइना हंगलमी मसिसे अखोइने येंगमा मतमदा वारी लोइनमक किदमक नते अदुबु जिसु ख्रिस्ताना अचिकपो मफम अमदा चटलगा महाकना हाइजरमी हाइना हाइने ईश्वरमंदा अखोइना जिसु ख्रिस्ताना महाकना हाइजखिबा नोनजखिबा ईश्वर मपा ईश्वर मंदा महाकना पंगल लौखिबदो क्यामुक अखोइसु मदुगी मतौ तमनिया दरकार तातुना लेब्रा ngasi
Jisu Kristana Bhut Tanthokhiba Anaba Phahankhiba Masi khakta nattaduna athemba kyamuk kallakpa matam asida mahakna mayoknanaba mapangondagi mahakna pangal lawamki mahakna asmaina pangal lawdragadi mahakna karisu mayoknaba ngamloi haina mahakna pangal lawkhibdo nang aikhogidamaksu para oina pijabibani Jisu Kristana mahakna Simon gidamakta Simon Peter gidamakta fazanna khurumramkhine Simon Peter se Jisu Krista bo ahumlak yaning daduna mahakna khangde haigini haidu khangbagi maramna Peter gidamakta mahakna fazana hairamki Peter na mabu thadok oi hairgasu thadok ani maki thajabadu soira ani haibagi maramna maki thajabadu soida dinga haina haijarami Jisu Krista na adugi maramna aikhoisu mi amagidamakta fazana aikhoina pukning changna haijabi kumthoe makhoi amuka puraknanaba Peter busu nangna amuka halakpa matamda nachinna nawsingu chetna leihananaba hakna tawgudobni ko haina Jisu Krista na haijakhibdu Luke chapter 22 verse 31 to 34 yengma matamda khoina phangine aduna Jisu Krista masigi prithibhi leiba matam asida mahakna haijaba kanba misak amoina hingami mangonda ayetpa athemba hena kalle mahaki haijabasisu hena mahakna matam pijaduna haijarami masa mathamdagi pangalda mak makha polamkide mapangonda mahakna nijamkhine pangalgi damakta aduna Jisu Krista na Peter gi damakta haijakhiba magi sibop singi damakta haijakhibdo nang aikhoisu para lawrga amaga amagi damakta aikhoi thogatnaraga haijaminnagadobni Jisu Krista na nang aigi damakta hauzik sargagi sang aduda nang aigi damakta wanombiduna lei haina haine Hebrews chapter 7 verse 25 ti yengma matamda Jisu Krista nang aikhoigi damakta wanomduna hingliye sargagi sang asida mahakna nang aikhoigi damakta wanombiri hauzik su haina haine Jisu Krista gi mataw tamduna Jisu Krista gi pakhon chatpa Paul nasu mahaki matawdu tamramine mahakna Ephesia da leiba singrup singir makta kanna partna tawramine mahakna makhoibu thagatbasu toktene mahaki haijaba matamda Ephesians chapter 1 verse 17 to 23 di yanadi madu mayamdu uine mathang aikhoini yengminase Ephesian gi singrup singi yengnaga paraga kyamuk harawramgadrako nang aikhoisu mi amagid makta haijaba matamda haijabibdo mokhoina khangba matamda kyamuk mokhoigi thamoi nungairamgadra yengse Paulgi jithido aikhoi yengminase Ephesians chapter 1 verse 17 asida Ishorna Ephesia singlup singidamakta buddhi gyan pinanaba apaphatta khangba ngamba gyan pinanaba haina Paulna nijabiramine ani subada mokhoina ishorbo hena phajana khangnanaba haina haine verse 17 nisisu ishorna mokhoibu kaubiriba mokhoigi asa ado mokhoina phajana khangnanaba Paulna nibiduna leine mathangda mokhoigi damakta sargarda matik magun chawba lanthum mokhoigi damakta sargarda leiko masi prithibhi asida waragasu sargarda mokhoigi damakta lan leiko haibdo haiduna haijabiramine aduna ishorgi matik magun ishorgi pangal khangsnu mokhoina khangdoksnu haina verse 19 to 23 sida phongdoktuna leine Philippians gi mi singi damakta su singrup singi damaksu Paulna nijabiramine mokhoina thawai romda haugatnanaba thawai romda hena kankhatnanaba mahaki machin manaw singi damakta mahana nijabiramine aduga mokhoigi thajabasida mokhoi hanthaba leitaduna mokhoigi thajabase hena kankhatninga haina Paulna nijabirami masigi maramna ngasi Paulna tawkhibadona nang aikhoisu Christian gi tirtha chatliba aikhoi khongsaliba aikhoi amaga amabu thogatuna Jisu Krista gi matawse tamnanabani intercessory prayer amaga partner tawminabase tangai phadabani aikhoi mase pangthokuna leigadobani habse sumaina hainingi masi khaktana taduna karisu amuka leiribra aikhoina amuka yengminasine
ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯁꯣꯔꯗꯤ ꯈꯨꯝꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯗꯦꯅꯤꯌꯦꯜꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯅꯦ Daniel chapter 10 verse 12 kari haye Then he said to me masmaina tawduna Prabhu na aingonda asmaina haye kiganu sargadutuna asmaina haye kiganu Daniel For from the first day that you set your heart to understand nahak na ahanba numit nahak na masigi pautak singse gyan taningai nangi thamoy da khallaba matam dudagi hauna Ishwar ngona nahak na noluk chaduna lakpa matam dudagi hauna Nahaki wahaydo ishona takrabni and I have come because of your words aduna ay nahaki haizabagi wahaygi mapan aduna maramna ayna hauzik lakpani hayna hayni Daniel na haizaba numitudagi ishona tabi khrabni aykoina masida paralo ningai lei Daniel na karigi damakta haizaribra hayriga Jeremiah maizau asina Jeremiah 25:11 and 12 asida paraga di phange Israel maza singse Babylon gi lamdamda chahi humudra minai oina leigini haina mangzau na takamki makhoi bu lan pha oina puraga minai oina leidun leigre Daniel na masi partna to rapa matam asida Babylon gi ningthau sing mayam adu toiraga mido Persia na paiba horapa matamani chahi humudra du yawrakhre adubu masigi Mangzau na takip se thunglak pase thunglak do bagi mami ase iu da bagi maramna Daniel na mahakna chakhan ga ishwar mona niza bo erami matam adu da ishwar na mabu khanghaningai kanna Daniel na khang ishwar na khanghaningai kanna Daniel na ishwar mona niza rami adubu mahakna niza banu metu da ya hauna ishwar na ni mabu khanghaningai ishwar na di takhre haina haini magi partner sing ado mahaki haizaba sing ado masidigi aikoina khangbadi unseen power at work aikoina udaba pangal sing kanna thabak tawduna leye haibse aikoina khani Daniel gi larik sing asina aikoi monda khalliba parda thawai gi lanjao adu leye aikoina udaba mitna udaba pangal afabaga phattaba Jisu Krista ga Satan masigi akan ba yana da base aikoi masigi marak asida leiribni haibdu masida taki adugi maramna Daniel na numit kudmathoi mahakna partna tawkhibni masigi situation asida kari tobra hariga mahak ngonda tharakpa sargadut ado mahakpu apanba piba aman leye haina haine aikoina Daniel chapter 10 verse 10 to 14 na paraga di aikoina phange masi asida Prince of Persia masina mahakpu kanna yetlam mi haina hai sargadut asibu Daniel ngonda khanghalak pala pa sargadut asibu adu agidi masigi Prince of Persia se kanara Cyrus ti matam aduda prince ti natre Persia gi ningthau oire adugo di Prince of Persia se kanara harga aikoina sumaina mathang studies tawrapa matamda Satan bu oina taklamni Satan bu Jesu Krista na kari kobra Prince of this world ruler of this world hain so haine John chapter 12 verse 31 amasung John 14 verse 30 asida Jesu Krista na Prince of this world masigi prithibi gi ningthau masa haina su haine Paul na mongonda kri haikibra Prince of the power of the air nungsit ki ningthau masa haina su haina biine adu wargadi masigi Prince of Persia ase Satan oire adu wargadi Prince of Persia Satan oirgadi Michael na sargadut ngonda mateng pinaba lae haine Michael asidi kanara Jesu Kristani ne kana amata natrene Jesu Krista sargadut ki makok sargadut bu luching riba Satan amasung magi dut mayambu phattaba mayambu mahakna hukum piraga mahakna lan sokna raga tauba sargadut ki makok adunine Michael ase aduna Michael gi ming ase who is like God maming gi artha ase ishor ga man ba haina haibni masi asida
Daniel na parda Michael Jisu Krista mahak na laaga phattaba amasung norok ki pangal mayam bu tanthoknanaba Jisu Krista na laaga mateng pibirami aduga Jisu Krista na nang aikhoi gi damakta hauzik sargarda wanumbi duna leye masi aikhoi na kawai si aduga aikhoi gi partner amatta phauba lemna chathokte adugu aikhoi na haijabase ishona tabigani yabigani haibagi yabigadobagi romda khakta aikhoi na nijagadobani pap ki lambi da aikhoi na chatke haina hairga ishoranda di nijabudi yade adu maina tawduna nang aikhoi amagi damakta nonjaduna nijaba amagi damakta haijabiba masigumba partner sing masigumba haijabasingse nijabasingse ishona khak thaidok pide kaubide thausadaba tawde adugi maramna nang aikhoi nijabase kari oirga su to oise aikoina karamaina nijagadage nijaba matamsda aikoina focus tawdobni maram mafam chana maram khangna aikoina nigadobni nijagadobni haina pangni nijaba dunate pang haiba dunate Samuel 1 Samuel chapter 12 verse 23 is that as for me I will certainly not sin against the Lord by ending my prayers for you. Nakhoigi damakta ay partna tawba topa asina ishwogi mangda ay pap tawroi haini Israel masasingi damakta. Mahakna matam kibikta mahakna nijaduna layine Israel masasingi damakta. Nang ay khoisu nijad ningay ne. Aikhoi lesson na kari habra prayer is not some vague longing of the soul. Nijaba haibase haijaba haibase mafam marang khangduna aikhoi thamoida pangni nijabdu natte. It presents God with specific requests and haine. Ishor gi mamangda aikoina niba mafam nidabagi potsak masak mayeng ta na khangna aikoina ishorda nijabni haine. Jisu Krista na magi disciples singi damakta nijabiye Paul na singlup singi damakta nijabiye Ephesia singlup ki damakta Philippi da leiba singlup singi damakta Colossian gi Christian singi damakta su Paul na nijakibdo nang aikhoi shu amagi damakta singlup singi damakta example da Cairo Laikai singi damakta marup mapang singi damakta workers sing ishogi thabak tawba singi damak aikoina asmaina atopagi jaga atopa various fields mayam singi damak ta aikoina mathang naina aikoina phajana ishorma da nija to aikoina asmaina yengma matam asida aikoigi haijaba mayam ado aikoina mi amagi damak ta haijaba matam asida kari tobra what happens when we intercede for others amagi damakta aikoina nijaba matamda kari thokadage when we pray for others we become a channel of God's blessings to them haine aikoina amagi damakta nijaba matamda ishorgi blessings ishorgi bor ado mi singonda pinanaba aikoina channel oihalle haine aikoibu aikhoi ishona sizin haline aikoina nijare mi amagi damakta ishor khangdaba amagi damakta nijaba matam asida madunu pabu khanghananaba aikhoi asina bor oi haine makoi damakta masigi maramna ishor khangdaba Jisu Krista bu thengna driba makoi singi damakta so aikoina tattana nijapum thoi aikoina nijaba matam asida makoi gi pukning hongnanaba makoi Jisu Krista gi manakta laknanaba khangdaba mi singonda khanghananaba aikoy nijapum thoi adugi maramna aikogi prayer focus ase kari tawningai ra hairaga mafam marang khangduna nijaba nataba masigi matangda masigi tangkapta masigi maramda phajana khanglaga matam kai thoga Jisu Krista na magi sibop sing lan ngamnanaba nijau haina haibugum Jisu Krista gi sibop sing na thawai asengbagi pangal phangnanaba makoina aparumda ngairaga nijabugumna aikoi su nijabum thokni Mrs. White quotation
selected messages book 2 page 377 asida ministering angels are waiting about the throne to instantly obey the mandate of Jesus Christ to answer every prayer offered in earnest living faith haina haini sargadut sing mayam asna Jisu Kristana makhoi ngonda hukum pirakpa matamda inningai aikoina haijaba singdo Jisu Kristana aikoina thazarga haijaba miyamdo Jisu Kristana tabirga madugi pakhum pirakningai sargadut singda hukum pirakpa matamda chatningai haina ngaiduna leibni haine chatningduna ngaiduna leibni haine aikoigi haijaba miyamdo sargar mayamna yamna interest pukning sangna yengduna leye aduna thazabagi haijaba sing asidi sukmang mangde the prayer of faith is never lost haina Testimonies for the Church volume 1 page 231 asida supung doktuna leye hoi aikoina nijaba matamda khudakta khumramdaba yai aduma pu aikoi pukning son tharoidani ishwargi matam chap chaba matamda ishwarna khumlakani madumaina tawduna phangdre haina tokpa yade aikoina nijaba matamda phangdri phawba aikoina nijagadobani aikoina phangdri phawba nijabaduna kari takpra harga aikoi pangal leite ishwargi makha pondradi aikoi pangal leite habdu takpani madugi maramna ngasi nijabagi pangal amaga amagi damakta nijaminaba masigi matang asida